Amchur powder. खुरमजरी मथेल रेसिपी चैनल असिगी माइकैदगी मयाम तरामना ओक्चरी मयाम ngasidi ai amchur powder semjage ado asida uriba hinausinga se akoi yumda panba hinauni ado amchur powder se yamna maru oi akoina achar sema matamda vinegar gi mahuta amchur powder oina sijinaba yai adudagi akoina akangba achar sema matamda su amchur powder se sijinai mamang de ina khajinga achar semkhibado aduda amchur powder sijinaki aduna mahau su hengali adudagi kuina su thamba yaiba aduna mayam ngasidi yumda panba hinausina amchur powder semjage mayam video se skip amta tawdana loiba pawo midek tabi Amchur powder semne bagidamagta ahanbada aina sida hainau asangba manga khakhe ado hainau se hana sengna samthokpire hojik asi maku khoktokpirani hainau se laure ado hojik alu khoknaba pillar sina khoktokpirani maku se Hojik hainau ama khokhibase asumna hainau punama khokpirani asida singjidani khak leire ado singjitche jahamada dum sijinaba yaiba adubo aina sida si oina laure asina ingonda sijinaba khara nungai hojik hainau se amamamta tawduna sitpirani Hojik hainau se sitpa loire ana aina asida wagi kharai macha ma laure asida hainau se fajana sandokpirani yariba makai khara parap tawna dum sandokpigani khara thuna kangnabagi Hojik asi sandokpa loire aduna nungsada phawdokpirani hainau se nungsa akanbada numinini humni guma phawdokpigani krem krem launa kangbado adugi chang phawba phawdokpigani hainau se nungsada numinini phajana phawbire phajana kangye krem krem laure hojik asi grinding jar amada hapaga takhairani birani asida hojik thum mapon ama hapirani asi thum hapi se haptragasu yaiba adu thum haplagadi amchur powder se kuina thamba yagani makum je gupsalani aduga takhaibirani mayamagi ngasigi amchur powder se sembal oijare ado karigumba yamna kuphanba pamlagana asi amu nikthokpiro aduga apobudo amu takhaibio bako ado aidi asumaina to basina dum pami haibadi achara ka chabu matamda kitang matunga phangnabase haweba ado hainau selikpani na powder si chuli e ado yumda achar sembagi oinadi adum ai yamna semi ngasidi video da mayamda yenghanbagi oina ko kharlikna adum semjare ado mayamna ngasigi video se nungai biragadi like share to bo kaubiganu loina channel asida no bo oiragana soidana subscribe to biramu mayamna semaningba mathel leiragasu soidana comment box ta habirau ai makhata ba video singda soidana adum semjage ngasigi di loirabanina mathangi video da mo hana thengnarasi bye bye